Imphal is district ki lamlai Asia ki manungsan na laiba Sabungkhok Khunou amasung Thamnapokpi da khundariba maitai khulsingda ngarang numidang pung 8 ka minute kunrom tabada kuki militant singna sangaren khul yangangpokpi uyok sing kaune amasung Thamnapokpi uyok singna chingba mapham mari dagi Nongmei round kya Kapsinduna Landarakhre kuki militant singna maitai taba khul singna Nongmei kapsilakba aduda mapham aduda laiba Khunja Singna Handuna Khut Thoknakhre iramasi ki matangda Sabungkhok Khunou gi mioi singna phongdorakpada ayuk angan badagi Handuna mapham asida law suduna laiba Khunja Singda kuki militant singna singthaktagi taba nuaitaba wahi kya sijinaduna mapham adura law suriba Khunja Singbu mapham adu thadoknaba hankinaba koilaw lawrakhibani adugi matung numit tarakpa matamda Nongmei round kya Kapsinduna amuksu Landarakhibani kuki singna chinga naknaba mapham singda makha tana asumna tawrabadi mapham asida law panba ngamgadaba mandre haina phongdoki Aikoy ayuktagi koki leiriba singhong kitang labuk mayay oyapna thabak suba changubani law suba adu ayuktagi akam pe sijanadana lawdana sum leibadagi mayamje thongnare hojik pung ngaram gi ahum mari numita ko ye dai dagi nomai kapa puduna hojik su kapi masi aikoy law ubajinga moidori yaragadi police sing natragana state force sing phajana marang kaina ngapi dragadi law ubje kamai udoino masi wahanga moeri